Assalamu alaikum. ꯑꯩꯈꯣꯏ ꯉꯁꯤ ꯎꯅꯖꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤ ꯍꯥꯐꯤꯖ ꯑꯕꯗꯨꯜ ꯔꯥꯀꯤꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯑꯗꯨꯒꯨꯝꯕ ꯍꯥꯐꯤꯖ ꯑꯃꯅꯤ ꯑꯗꯣ ꯃꯍꯥꯛ ꯉꯁꯤ ꯎꯅꯕ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯑꯩ ꯍꯥꯐꯤꯖ ꯑꯕꯗꯨꯜ ꯔꯥꯀꯤꯕ ꯅꯠꯇꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯥꯖꯕꯅꯦ ꯍꯥꯏꯗꯤ ꯃꯥꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤ ꯑꯗꯨꯒ ꯀꯩ ꯃꯇꯥꯡꯗꯒꯤ ꯁꯨꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯖꯔꯛꯄꯅꯣ ꯈꯣꯠꯂꯛꯄꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯃꯇꯥꯡꯗ ꯅꯪꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤ ꯍꯥꯡꯖꯔꯛꯄꯅꯣ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯅꯤꯡꯕꯅꯣ ꯌꯨꯇꯨꯕꯀꯤ ꯃꯅꯨꯡꯁꯤꯗ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯗ ꯀꯔꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯍꯥꯐꯤꯖ ꯑꯕꯗꯨꯜ ꯔꯥꯀꯤꯕꯀ ꯎꯅꯒꯗꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯦꯝꯁꯤ ꯁꯃꯥꯖ ꯃꯅꯤꯄꯨꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯤꯟꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯐꯤꯖ ꯑꯕꯗꯨꯜ ꯔꯥꯀꯤꯕꯀ ꯎꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯀ꯭ꯔꯤꯞ ꯇꯧꯗꯅ ꯑꯦꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯁꯂꯥꯝ ꯇꯧꯖꯔꯒ ꯑꯁꯤ ꯍꯥꯐꯤꯖ ꯑꯕꯗꯨꯜ ꯔꯥꯀꯤꯕ ꯎꯅꯖꯔꯒꯅꯤ ꯍꯥꯐꯤꯖ ꯁꯥꯕ ꯑꯁꯂꯥꯝ ꯑꯂꯩꯀꯨꯝ वालेकुम सलाम ꯍꯥꯐꯤꯖ ꯁꯥꯕꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯂꯦꯡꯕꯤꯔꯛꯄ ꯍꯥꯏꯗꯤ ꯇꯧꯕꯤꯃꯟ ꯎꯠꯄꯤꯕ ꯍꯥꯐꯤꯖ ꯁꯥꯕꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯍꯥꯏꯗꯤ ꯀꯥꯏꯊꯣꯛꯄꯤꯔꯒ ꯍꯥꯐꯤꯖ ꯁꯥꯕꯅ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯍꯥꯐꯤꯖ ꯁꯥꯕ ꯉꯁꯤꯗꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯗ꯭ꯔꯤꯉꯩꯗ ꯍꯥꯐꯤꯖ ꯁꯥꯕꯅ ꯀꯔꯤ ꯍꯪꯅꯤꯡꯕ ꯑꯗꯣ ꯍꯥꯐꯤꯖ ꯁꯥꯕꯅ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯐꯤꯖ ꯁꯥꯕꯇ ꯑꯩ ꯍꯥꯏꯖꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯐꯤꯖ ꯁꯥꯕꯅ ꯑꯃꯨꯛꯇꯪꯗꯤ ꯐꯣꯡꯗꯣꯛꯄꯤꯌꯨ अस करीबो हायरुद्रोमिदा मयामना आइबु फै हाइबिरक्पा अमसुंग आइबु थागतपिरक्पा अमसुंग अल्लाहगी लंबीदा चटपा ngamजौ नाहाकना पांथुंग यौना चटपा ngamजौ हाफिज अब्दुल रकीब इसामक्ता अदुम दुआ पिबीबा अल्लाहना थौजानबिसनु हाइना दुआ पिबीबा अदु खक्तने आइना पामजबा अदुगा आइगी सेमसी समाज मणिपुरी यूट्यूब चैनल असिदा मयामबुसु मतेंग पांगजनिंगी अदुगा मयामगी सेवा तौजरगा मयामगी हाइदी हुजिक लैरिबा हाइदी मांग तारिबा कया से हुजिकती आंगांगसिंग निसादा ताउबा यावरे जितने भी खुदिंगमक्ता हाइदी हुजिक अमता लैद्रे हाइजरिबा अदुगी सुम आइना यूट्यूब चैनल से पुथोकजबनी हाइबजे आइना मयामदा हाइजरी अदुगा ई चैनल असि मयामना सब्सक्राइब तौबियु सिनी आइना हजरत हाइनिंगिसि हजरतना करी वहंग हंगबिगदबा अदो हजरतना आइंगोदा हाइनिंगबदो हजरतना हाइबिरो आइदि कैसो हाइजब नते अरुबदि हंगजरकनु हजरत आई याम इकाइखिनि मयाम येंगबिरिबा वीडियो येंगबिरिबा मयामगी ममांगदा इकाइजनी आई खंगदो पोते हंगजिनजरकनु अराय अराय मवोंगदा हंगजिनजरो सिगतने इन हाइगदबा अराइबा हंगजिलपो खुदिंग आई ngakthokjege aduga khangdaba hangjiladi sere jatleda adu tai ado हाइबिरो हजरतना करी हाइनिंग ꯍꯥꯐꯤꯖ ꯁꯥꯕꯇꯕꯨ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ ꯍꯥꯐꯤꯖ ꯁꯥꯕꯅ ꯈꯪꯖꯕ ꯈꯔ ꯈꯖꯤꯛꯇꯨ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯣ ꯍꯥꯐꯤꯖ ꯁꯥꯕꯅ ꯈꯪꯗꯦ ꯑꯩ ꯍꯩꯖꯗꯦ ꯑꯔꯥꯏꯕꯗ ꯍꯪꯖꯤꯜꯂꯣ ꯑꯈꯪꯕꯗꯤ ꯍꯥꯏꯔꯛꯀꯅꯨ ꯈꯣꯠꯂꯛꯀꯅꯨ ꯅꯍꯥꯛꯅꯗꯤ ꯍꯥꯏꯔꯤꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯅꯤꯡꯕ ꯀꯌꯥꯁꯤ ꯍꯥꯐꯤꯖ ꯁꯥꯕꯅ ꯈꯪꯉꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯐꯤꯖ ꯁꯥꯕꯅ ꯏꯀꯥꯏꯕꯗꯣ ꯑꯩꯈꯣꯏꯁꯤ ꯏꯀꯥꯏꯗꯧꯔꯤꯃꯤ ꯑꯗꯨꯅ ꯍꯥꯐꯤꯖ ꯁꯥꯕ ꯁꯦꯝꯁꯤ ꯁꯃꯥꯖ ꯃꯅꯤꯄꯨꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯅ ꯍꯥꯐꯤꯖ ꯁꯥꯕꯅ ꯍꯥꯡꯗꯣꯛꯆꯔꯤꯁꯤ ꯍꯥꯐꯤꯖ ꯁꯥꯕꯀꯤ ꯃꯣꯠꯇ ꯀꯔꯤ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯍꯥꯡꯗꯣꯛꯂꯤꯕꯅꯣ ꯑꯗꯣ ꯍꯥꯐꯤꯖ ꯁꯥꯕꯇꯒꯤ ꯋꯥ ꯇꯥꯅꯤꯡꯕ ꯑꯗꯣ ꯍꯥꯐꯤꯖ ꯁꯥꯕ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯐꯤꯖ हजरतबु करी पाउताक मोइना पीदोरिसि मयाम आई खंगद्रे अदो हजरतना हंगलइसि आई हाइजगे हौजिकानसि हौजिक मतमसि अखोइगी पुलिस कीको पुलिस कीरिसि मरम करिगिनो यूनिफॉर्म सेट पैनी अदो सई पाइबगी नोंमै पाइबगी कीबनी अदो पुलिस ओइरगा यूनिफॉर्म सेट्रगदि अदुइ नुपादो गाड़ी इम थौरसु कीदि करिगिनो से मा यूनिफॉर्म दो सेलक्तबा नोंमै पाइरक्तबगिनेबा अदुगुमना अखोइ हुजिक्सि लैरेबा अल्लाहदि उदे लैयदि खंगबा अदुना अल्लाह सुकी कीद्रेबा उदबनिना अदो उद्रगसु अल्लाहगी कलामे पाक पीरिदना से कुरान पीरिबा अदगी अल्लाहगी नबीगी वही पीरिबा हदीस पीरिसि कोई करिमता नासुंगदना कैदौरेबा हाइदि एता तारग ओइरोमदा हाइदोकपुगुम सुमाइन तौरे अदो एता तारग ओइरोमदा हाइदोकपसिदि तौरोइसि सिसि अखोइ पुंसिगी लामांगनाय वफमनि अदो अलमासिंगना मसिन चोकबंग होई लाउरी अदो इराइजुमादा जितने भी मकसद अमदो ओइगेरा मजलिस अमदो ओइगेरा लाउरी मसिन चोगा अदुम तोए
ꯑꯗꯣ ꯑꯃꯇ ꯑꯃꯜ ꯇꯧꯗ꯭ꯔꯦ ꯏꯁꯥꯗꯩ ꯆꯤꯡꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯇꯧꯒꯅꯤ ꯏꯁꯥꯅ ꯐꯣꯜ ꯂꯩꯖꯔꯕꯅꯤꯅ ꯏꯁꯥꯒꯤ ꯐꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯅꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯇꯥꯅꯉꯥꯏꯗꯃꯛꯇ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯛꯑꯒ ꯑꯗꯒꯤ ꯋꯥꯔꯤ ꯂꯤꯖꯔꯒ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯇꯥꯍꯟꯅꯅꯕ ꯁꯦꯝꯅꯉꯥꯏꯒꯤ ꯃꯇꯝꯁꯤ ꯁꯦꯝꯗꯣꯛꯅꯉꯥꯏꯒꯤ ꯃꯤꯑꯣꯏꯕꯁꯤ ꯃꯣꯠꯂꯤꯁꯤ ꯑꯃꯛꯄꯁꯤ ꯂꯩꯍꯟꯗꯅꯉꯥꯏꯒꯤ ꯑꯩ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯍꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯩꯅ ꯍꯥꯡꯗꯣꯛꯆꯔꯒ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯤ ꯇꯧꯒꯦ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪꯗꯤ ꯆꯤꯡꯈꯠꯀꯦ ꯂꯝꯃꯥꯡꯅꯔꯕ ꯂꯝꯕꯤꯗ ꯆꯠꯈꯤꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯖꯟꯅ ꯆꯟꯃꯤꯟꯅꯁꯤ ꯏꯁꯥ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯜꯂꯥꯍꯅ ꯄꯤꯒꯗꯕꯅꯤ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤ ꯈꯪꯖꯔꯤꯕ ꯈꯔꯅ ꯂꯣꯟꯕ ꯍꯩꯔꯤꯕꯁꯦ ꯑꯜꯂꯥꯍꯅ ꯂꯣꯟꯍꯟꯕꯅꯦ ꯑꯜꯂꯥꯍꯅ ꯍꯩꯍꯟꯕꯅꯤ ꯁꯤꯈꯛꯀꯤ ꯈꯔ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯤ ꯍꯥꯏꯖꯕꯅꯦꯕ ꯑꯗꯣ ꯃꯇꯝꯁꯤ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯖꯔꯠꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯖꯔꯠꯇꯨꯁꯨ ꯑꯩ ꯍꯥꯏꯖꯔꯤ ꯁꯤꯌꯥꯔꯁꯨ ꯃꯌꯥꯝꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯗ ꯁꯟꯗꯣꯛꯄꯤꯌꯨ ꯒꯤꯕꯠ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯋꯥꯔꯤꯁꯤꯡ ꯁꯟꯗꯣꯛꯄꯤꯌꯨ ꯆꯤꯔꯣꯟ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯋꯥꯔꯤꯁꯤꯡ ꯋꯥꯍꯩꯁꯤꯡꯁꯤ ꯁꯟꯗꯣꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯛꯄ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡꯁꯤ ꯑꯗꯒꯤ ꯑꯃꯛꯄ ꯃꯇꯝꯁꯤ ꯍꯣꯡꯗꯣꯛꯅꯉꯥꯏꯒꯤ ꯁꯦꯝꯗꯣꯛꯅꯉꯥꯏꯒꯤ ꯐꯍꯟꯅꯉꯥꯏꯒꯤ ꯍꯣꯠꯅꯁꯤ ꯁꯤ ꯈꯛꯇꯒꯤ ꯑꯩ ꯈꯟꯖꯕꯒꯤ ꯋꯥꯅꯦꯕ ꯍꯖꯔꯠ ꯍꯖꯔꯠꯀꯤ ꯄꯔꯃꯥꯟ ꯄꯟꯊꯩ ꯌꯥꯝꯅ ꯐꯖꯩ ꯃꯌꯥꯝ ꯄꯨꯂꯞ ꯁꯦꯝꯕꯗꯁꯨ ꯃꯌꯥꯝꯅ ꯃꯇꯦꯡꯁꯨ ꯄꯥꯡꯉꯛꯀꯅꯤ ꯑꯗꯨꯒ ꯍꯖꯔꯠꯀꯤ ꯋꯥꯍꯩꯈꯣꯟꯗ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯊꯃꯣꯏꯁꯤꯗ ꯏꯐꯥꯎꯇ ꯐꯥꯎꯖꯤꯜꯂꯤ ꯑꯃꯟ ꯇꯧꯅꯤꯡꯕꯒꯤ ꯑꯗꯣ ꯑꯩ ꯏꯁꯥꯁꯤ ꯅꯃꯥꯖ ꯁꯨꯛꯁꯣꯟ ꯁꯣꯟꯗꯕ ꯑꯗꯣ ꯍꯟꯗꯛꯇꯒꯤ ꯍꯥꯐꯤꯖ ꯁꯥꯍꯕꯀꯤ ꯋꯥ ꯇꯥꯔꯕꯅꯤꯅ ꯑꯩ ꯁꯣꯜꯂꯅꯤ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯃꯇꯝꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇ꯭ꯔꯒꯅ ꯀꯤꯗꯦ ꯍꯥꯏꯕꯅꯦꯕ ꯍꯖꯔꯠꯅ ꯍꯥꯏꯔꯤꯁꯤ ꯍꯥꯐꯤꯖ ꯁꯥꯍꯕꯅ ꯍꯥꯐꯤꯖ ꯑब्ꯗꯨꯜ ꯔꯀꯤꯕꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯗꯤ ꯐꯔꯦ ꯉꯁꯤꯗꯒꯤ ꯃꯌꯥꯝ ꯅꯃꯥꯖ ꯁꯣꯟꯃꯤꯟꯅꯔꯁꯤ ꯁꯦꯝꯁꯤ ꯁꯃꯥꯖ ꯑꯁꯤꯗꯁꯨ ꯃꯌꯥꯝ ꯄꯨꯂꯞ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯃꯌꯥꯝ ꯍꯥꯐꯤꯖ ꯑब्ꯗꯨꯜ ꯔꯀꯤꯕꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯇꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯜ ꯇꯧꯕ ꯉꯝꯁꯤ ꯑꯗꯨꯒ ꯃꯇꯝ ꯑꯃꯛꯄꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅꯉꯥꯏꯒꯤ ꯁꯦꯝꯗꯣꯛꯅꯉꯥꯏꯒꯤ ꯍꯣꯠꯅꯁꯦ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯗ ꯀꯔꯤ ꯃꯣꯠ ꯐꯥꯎꯕꯤ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯔꯤ ꯃꯣꯠ ꯐꯥꯎꯕꯤꯒꯦ ꯃꯌꯥꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯐꯤꯖ ꯑब्ꯗꯨꯜ ꯔꯀꯤꯕꯅ ꯍꯥꯏꯔꯤꯁꯤꯗ ꯃꯌꯥꯝꯅ ꯀꯔꯤ ꯃꯣꯠ ꯐꯥꯎꯕꯤꯒꯦ ꯃꯌꯥꯝ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯑꯜꯂꯥ ꯂꯩ ꯍꯥꯏꯕ ꯊꯥꯖꯩ ꯅꯕꯤ ꯂꯩ ꯍꯥꯏꯕ ꯊꯥꯖꯩꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯂꯞ ꯌꯥꯃꯤꯟꯅꯔꯁꯤ ꯑꯩ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯐꯤꯖ ꯑब्ꯗꯨꯜ ꯔꯀꯤꯕ ꯑꯩ ꯊꯕꯛ ꯆꯤꯜꯂꯦ ꯆꯠꯀꯗꯧ ꯂꯩꯕ ꯑꯗꯣ ꯉꯁꯤꯗꯤ ꯎꯅꯔꯔꯣꯏꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯃꯌꯥꯝꯁꯨ ꯉꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯟꯖꯩ ꯑꯗꯣ ꯑꯩ ꯉꯁꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯑꯩ ꯆꯠꯂꯒꯦ ꯁ꯭ꯇꯗꯤꯑꯣꯁꯨ ꯀꯩꯗꯧꯔꯦ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯆꯠꯂꯒꯦ ꯌꯥꯔꯦ ꯍꯥꯐꯤꯖ ꯑब्ꯗꯨꯜ ꯔꯀꯤꯕ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯁꯥꯡꯕꯤꯌꯨ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯗ ꯀꯥꯟꯅꯕꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯑꯩ ꯍꯥꯐꯤꯖ ꯑब्ꯗꯨꯜ ꯔꯀꯤꯕ ꯅꯠꯇꯦꯀꯣ ꯑꯃꯁꯤꯅꯤ ꯍꯥꯐꯤꯖ ꯑब्ꯗꯨꯜ ꯔꯀꯤꯕ ꯑꯩꯗꯤ ꯍꯥꯐꯤꯖ ꯅꯠꯇꯦ ꯑꯩ ꯀꯔꯤ ꯈꯪꯗꯦ ꯑꯩ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ ꯕꯦꯜ ꯑꯥꯏꯀꯟ ꯑꯣꯜ ꯇꯧꯕꯤꯌꯨ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨ